Hojik Pawgi Maroiba Pausing Miam the Pizere. Siabil Irang control Tona Bahonavada Manipur Police na Matam Helava tear gas cell sing seasonare. Kaitel Fambi Ima Singi Kongjang Hanvalatri, Ngasisu Ahin Yarektuna Kongjang Sangshili. Awang nungpok Bharat pu Yosana Bahona River Siabil Handok River Fall, Kongjang Hanvalay Haina, Kaitel Fambi Singi Lusingbi, Radesna na High Cray. Amadi, ngarang numidang curfew marakta mafam kaya miyam gi kongjang sangshin ke ahing yongai fawbada kongjang loi singa mukna ke tiar gas ke makol na pumninin ke. Kurumjari, Times of Manipur News yang biri punang pu kumantem gentle na taram nokjari hojik miyam da pau shandok na pijari. Hojik miyam na ahing nungtil naidana siya vil pass tawba yaroi haina akan ba kongjang sangshiliwa se thengnana ba Manipur Police na seasonary tiar gas cell matam helava cell sing seasonary. Houzik miyam na ahing nungtil naidana Citizenship Amendment Bill pass tawba yaroi haina akan ba kongjang sangshiliwa asi thengnana ba Manipur Police na seasonary tiar gas cell singi marakta matam helava tiar gas cell sing yaure. Tom TV na phangba pauda ngarang numidang Sagolban amasung Kwakathel gi area da police na season nakiba tiar gas cell singi marakta matam helava tiar gas cell sing yaure haiba khangba ngamkhibani. Houzik seasonary matam helava tiar gas cell sing adu TSU BSF Tekanpur India na savani masti anti riot hain thai tiar gas cell asigi range na meter yankai ni aduga expiry matam na haukiba chahi lising ani taramari haina thai masida hakchang da achaw amangba ama oigani haina expert singa phongdoragle expert singi mot matungina matam helava tiar gas cell gi maikhu asina hakchangi maruaiba kayata moiriba heart amasung liver da sokhali haiba mamangi thokdok singda khangba ngamkhre hairi masigi sumathakta matam helava tiar gas cell na karigumba haktheng na panba thoklabadi punsi chupagi mit tangba chemical burn thokpa loinana khudakta siba yabagi akiba lai hairi panba yabadi mamangda thokhiba khongjang kaya da su asigum matam helava tiar gas cell sing sizinabagi thokdok kaya laikhre adubu mari leinaba authority na karigumba thabak amata lokhatpa laitri asiguma polam sing sizinaba haibasi the Resource Conservation and Recovery Act of 1976 ki matung inna ain gi oiba midyengda sizinaba yade haiba wafam palli ngaglibadi asiguma matam helava tiar gas cell sing asi sizinaba leptri Numidang athengba fawbada tongan mafamda siabil gi mayokta miyamna kongjang leptana sangshin ke police ki maikai degisu irang laksinaba honabada tiar gas cell kaya kapke Paramban Kaitel Fambi Ima Singi Kongjang Ngasisu Hanvalatri awang nungpok Bharat pu Yosanaba Honariba Siabil Handoktriba Faw Kongjang Hanvalairoi haina Kaitel Fambi Singi Lusingbi Radesna na High Cray Karigumba Aikoi Laibak Praja Miyangi Oiba Manipur Praja Miyangi Noriski Oiba Magis da Singna dana Haujik se hek Billa se hek Raisaba the Ek Palakpa Pastor Pamatam dadi Karino Akoi Manipur Achawa Mayamadi Haugani Haina Magi Wakanda Kaliko Mase aduga akhoi impact amadi laiba raithena sabani impact amadi akhoi Manipur praja myam gi aduguma achaw mai hoba se soidena mak tholakani haina mama ama oina di khali adu tholakpa thogdo khuding makta hoi moina karigumba rai sabasi da ko parliament house je karigumba withdraw tawdana myam praja si khandana withdraw tawhiba taragadi akhoi moina adu ada thidna akhoi khongjang je handokani haba karima moida sarkar register tawre akhoi phajana dum handokani karigumba sida withdraw tawdana laibak praja miyam jigi against the no iski oiba magesida adugumba haibadi masigi bill asi tasena yellow mi munna ba asum bill ase masigi bill ase karigumba moina ne pastor pa taragadi aikhoi isada imagi oinadi isada imerik na maseli hawba ko leptana aduma khongjang changjal kani adugo loina na lairiba citizen kainogi kaino mempeki mai ulum rainu saba mempeki magi deisu Manipur praja myam gisu north east ki magi punamak ju asigu khongjang ase changjal lakani akan khongjang ase changjal lakani haibo khalje imana khanjaba imagi adugum pireni imagi oina su isada I marik amba seli bhaudi asigu bai ek ase Manipur da akhoi withdraw tawdri makai haidi masi ek ase pala abasu makhoi mathakta akhoi angamba sakti tawduna Chira how the Kongjang Hando, I have Wakalji Imagi, Aduma Pire.
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯁꯤꯡꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯊꯤꯗꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯒ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯕꯤꯜ ꯑꯁꯤ ꯄꯥꯁ ꯇꯧꯔꯛꯇꯕ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯁꯤꯡꯁꯤ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯋꯥꯈꯜꯗ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯕꯤꯜ ꯑꯁꯤꯅ ꯄꯥꯁ ꯇꯧꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯈꯣꯡꯖꯪ ꯆꯪꯁꯜꯂꯤꯕ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯅꯣꯔꯠ ꯏꯁꯀꯤ ꯃꯐꯝ ꯀꯌꯥꯗꯒꯤꯁꯨ ꯑꯆꯧꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯃ ꯂꯩꯔꯤ ꯀꯦꯃꯦꯔꯥꯃꯦꯟ ꯅꯔꯦꯁꯀ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕꯤ ꯏꯂꯥꯕꯇꯤ ꯁꯤꯖꯒꯨꯔꯃꯌꯨꯝ ꯈ꯭ꯋꯥꯏꯔꯝꯕꯟ ꯃꯥꯔꯀꯦꯠ ꯇꯣꯝ ꯇꯤꯚꯤ ꯏꯝꯐꯥꯜ ngarang numidang Kwaketel Tidim Road Manak Kwaketel Bazar Segaro Thogda Babuk Laikai Mapada Miyamna Tidim Lambi Paringda Maira Rally Sakhi Lambi Mayaida Tayar Kaya Mai Thaki Numidang Pung Tara Henba Fawbuda Miyamgi Khongjang Adu Laksinaba Honabada Police na tear gas kaya kapki Maduda Miyo Eni Sokudage Rims Hospital da Laikanake Doctor. Sagolban Maikai Desu Masing Yamnaba Miyamna Tera Bazar Amadi Moirang Lerak Mapada akan Khongjang Sangshin Ke Khongjang adu Laksinaba Honabada Police na tear gas kapke Numidangi Pung Tara Mathoi Taraba Fawbuda Miyamgi Khongjang Hankide Sagolban Maikai Desu Miyamna Sangshin Giba Khongjang aduda Police na Khongjang loi naha kaya farga Fu Saibagi Thabak Chathaki Maduda Natana Farava Khongjang loi sing aduna Lambi Mayaida Mai Tharamba Tire Sing Paishindana Thamlamba Nung Sing Lautokhan Bada Natana Lambi Sing Waisit Hanke Imphal East District Manung Sanba Waiton Dasu Maikedong Gimiam Amasung Maira Paivi Singna Kuladugi Akoiba Mafam Singda Maira Gi Rally Sakhi Nupa Nupi Miyoi Sakaya na Saruk Yakiba Rally aduda CA Bill Sanaba Yaroi Kudakta withdraw Tawgadabani Haiva Kolauk Sing Lauke Khongjang aduda Saruk Yakibi Maira Paivi Lupki Nupi Amana Lok Sabha pass Okrava CA Bill Asi Langakna Raja Sabha pass Tawnaba Honarakpa Asi Yaning de Haiva Wafam Kaya Phongdoke Ekasina Tangdu Letaba, Manipurgi, Kogi Praza Singda, North Iski, Amasung Bharatki, Apun Basida Hariba, Ekasi, Hoji Panbiriba, Kogi NDA, BJP, Sarkar Asina, withdraw, Tobiri of Hauba, Ekoi, Hanbalitana, Khongjang Asi, Sangsinba, Amasung Sangsin Minaba Habasi, Lamdam Asomda Labiriba, Club Organization Mara Paibi, Koi Kutingmaki, Koi Leng Raba Amatoiba, Warep Oina, Koi Hariba Khongjang Asi, Sangsin Bani. Paugi Maraktan Aten Babre Matang Lojeri Lamjingba Group na Manipur da Lairiba Assembly Constituency Humpudagi Mathau da Pukning Changba Public Relationship Executive Post ki Miyoi Amamam Lawzagadori Mahigi Thak Yamdrabada Graduation Oigedabani Akupa Marol Gidama Contact Tobiro at 131-944-063 Amukasu at 131-944-063 Aikhoigi address Lamjingba Group Rims Road Imphal phone number at 131-944-063
Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari. Miyam service vertical sing asigi khudong cha lobi. Ngasi muglengchin biroksi Mobile Furniture Kwa Ketel near Infal Products. Manipur da ihan hangoin handuksaba Green Can Industries Masida commercial kitchen equipments amadi bakery item makhal suna phangiragani. We're very, very thankful for Green Can Industries and what they have done for us so far. So together, we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries is the best. Green Can Industries gi after sales services si amna pending our entrepreneurs sing Green Can Industries that depend over yani have say good as We trust only Green Can Industry. Green Can Industry is the best. We love the quality of Green Can Industry. Green Can Industries is the best. Green Can Industries is the best. Adum so mutang lenshin biraktuna apupa marol dikamasta tanabiu aikhoigi address Green Can Industries Mahangam Lekai SBI ATM building. Green Can Industries for better baking. The Great Wedding Sale by Mobile Furniture. Hojik sathariba Rajya Sabha gi budget session da Citizenship Amendment Bill singani taratruk puthorokadra haibagi charangnaba amadi langtaknaba leibago loinana miyamna sathariba budget session asi kari oirakadage haibadu khawrang nangainari marmaduna hojik sathariba budget session asi ge kari phibam leiribage haibadu mayam puna minang taminasi. Sabha at its sitting held on the 12th of February 2019 passed the Finance Bill 2019. The Speaker has certified that this bill is a money bill within the meaning of Article 110 of the Constitution. Hojik among makataba pau pijare. CRPC samagani fu mari ge athing ba marakta ngarang ahing nongyai fauba kaisampa lemazam laikai gi miyamna CA bill satna ba yaroi haibagi davi tawduna lemazam laikai community hall da wakat khongjang sathake. Imphal Ukrul Lambi Paringe Kurai Lamlong Bazar dagi Komidok Faubuge Tongan Tongan Bama Fam Singda Miyamna CA Bill gi mayokta Mairagi rally sakhe Dumidang Pung Tara Mathoi Henba Fauba Miyam gi Khongjang Hankide Police ki Maikai dagi Khongjang Loi Singda Masing Yamlaba Tiar Gas Cell Sing Kaptuna Tan Khaike Curfew marakta Bharat ki tongan tongan be state singdagi flight ta Imphal gi Tulihal airport ta thungkiba passenger kaya Khongjang sangchiliba singna airport ta gi mapan thokandana thamke Khongjang loi singna airport ki main gate ta Khongjang sangshin ke tungda security force ki mioi sing sangshin duna Khongjang loi sing takthokpaga loinana miyam adu airport ta gi puthorakhe arapa mafam singi mioi singna security gi gari da haplaga safagadra haina puki CA Bill gi Khongjang sangsilakpa amasung curfew gi khudong saba lawraga Imphal yauna tongan tongan ba leira khulak singda potchai gi mamal yoningba mamal da yole maroina kwazarda amagi mamal lupa kundagi kunmanga fawba yaukhre mithamana chani yankhai hanba fai amada lupa changwa dage chatru fawba pinari nat ki oiba thoram singda seasonary ba kongkwa gi mamal angakpa fangna tangkhatkre kwa matab amada lupa 10 gi sang yaukhre
अरोइबदा मरुब पाव मुखना पिजरे सीए बिल की इरांग कंट्रोल तौना बहोनाबदा मणिपुर पुलिस ना मतम हेलबा टियर गैस सेल सिंग सिजनरे कैथेल फम्बी इमा सिंगी खोंजंग हनबा लेट्री ngasisu ahing yarektuna खोंजंग संगसिले अवांग नोंपोक भारत पु योसनबा होनारिबा सीए बिल हंदोक्त्रिबा फाव खोंजंग हनबा लेरोय हायना कैथेल फम्बी सिंगी लुसिंगबी रादेशना ना हाइख्रे अमदी ngarang numidang curfew marakta mafam kyada miyamgi khongjang sangsin ke ahing nongyai fawbada khongjang loisinga mukna ke tear gas ki makolna pumnin ke hojiki nadi matang sida manipuri paw loijare ahen ba pawgi damakta times of manipur news milyang tabiyo Thank you.